ꯑꯩꯅ ꯅꯣꯏꯕ꯭ꯔꯝꯁꯨ ꯅꯣꯏꯕ ꯅꯪꯅ ꯅꯣꯏꯕ꯭ꯔꯝꯁꯨ ꯅꯣꯏꯕ ꯑꯃꯈꯛꯇꯪꯗꯤ ꯐꯤꯒꯔ ꯆꯨꯝꯍꯟꯁꯤ ꯀꯩꯅꯣ ꯌꯥꯝ ꯕꯤꯁꯥꯜꯗ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯄꯣꯔꯗꯥ ꯈꯔ ꯑꯣꯏꯅ ꯂꯩꯈ꯭ꯔꯒꯦ ꯃꯣꯟ ꯀꯣꯚꯔꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯑꯁꯤꯒꯤ ꯃꯣꯟ ꯀꯣꯚꯔꯁꯦ ꯀꯣꯇꯣꯟꯅꯦꯕ ꯐꯤꯁꯦ ꯂꯨꯄꯥ 90ꯗ ꯄꯤꯕꯅꯦ ꯑꯁꯤꯒꯤꯁꯦ ꯑꯩ 2 ꯂꯧꯔꯦ ꯃꯃꯥꯡꯗꯁꯨ ꯑꯣꯂꯥꯡ ꯊꯥ ꯃꯇꯝꯗ ꯑꯩ ꯁꯤꯖꯤꯟꯅꯈꯤꯕꯅꯦ ꯌꯥꯝ ꯐꯩ ꯑꯁꯤꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤ 2ꯈꯛ ꯂꯧꯔꯦ ꯑꯗꯣ ꯄꯣꯔꯗꯥꯁꯦ ꯑꯁꯤꯒꯤ ꯃꯆꯨꯁꯤꯒ ꯁꯤꯒꯤ ꯃꯆꯨꯁꯤꯒꯅꯦ ꯑꯁꯤꯒꯤꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯄꯤꯡꯁꯤ ꯑꯣꯏꯅ ꯂꯧꯔꯒꯦ ꯁꯤ ꯌꯥꯝ ꯅꯝꯖꯟꯗꯣꯏ ꯃꯥꯜꯂꯦ ꯄꯣꯔꯗꯥꯁꯦ 2ꯈꯛ ꯂꯧꯈ꯭ꯔꯅꯤ ꯃꯌꯥꯝ ꯑꯩꯅ ꯀꯦꯟꯇꯤꯟꯗꯒꯤ ꯕꯦꯒ ꯂꯧꯕꯗꯣ ꯁꯥꯐꯥꯔꯤꯗꯒꯤ ꯀꯔꯤꯗꯒꯤ ꯂꯣꯏꯅ ꯁꯤꯗ ꯂꯩꯔꯦ ꯗꯤꯁꯀꯥꯎꯟꯗꯁꯨ ꯕꯤꯁꯥꯜꯗꯅꯦꯕ ꯑꯗꯣ ꯑꯁꯤꯒꯤꯁꯦ ब्रांडेड इसका प्राइस कितना बोला था? 699 MRP MRP है आपका 1550 अच्छा 50% असी जो है ना लौराने सुकुइना बैग थी रखा से बैग सिगी खन बड़ा मथा का था बड़ा जिंग असी भी बैग से फंगे ये रहेगा पूरा फुल ये आपका लैपटॉप चेंबर ये है आपका रिवर्स चेन रहेगा ये आपका ऑर्डर चेंबर ये देखिए पूरा फुल वारंटी भी दे रही है ना हाँ गारंटी है 1 साल का ये आपका पूरा फुल यहाँ पे ऑर्गेनाइजर चेंबर अच्छा इसको क्या क्या गारंटी है चेन और सिलाई चेन अगर सिलाई कुछ भी खराब होता है आप कोई भी विशाल में लेके जाइए कोई भी VIP सर्विस सेंटर आपको पूरा बैग सर्विस और रिप्लेस मिल जाएगा इसका कोई कागज तो देगा ना ये इसको घुमाना नहीं है नहीं ये आपको एग्जिट गेट में सिक्योरिटी सील और डेट डाल के देगा इस कार्ड को रखना ठीक है स्कूल टाउन दे हलागा स्कूल डायरेक्ट अंगांग लौबा लाए ओलांगना मतंगी आइसक्रीम अंगांग थोलक्री हिजांग थोंबो लोइहौद्रे ओनिला लाको मार्क तो लागा चलसी चलसाइन तौबदने आइसु थबक इंखानो लोइसनदबनिना मार्क तो ngahak फमलगा प्रप तौदना आइसु हिजांग सेमना खोतना थोंगलमेबा स्कूल नंगनारोय खंगनाने अदुना अदुमक नंगबा ngamद्रिने जेंगोदो हिजांग मयानी खरा जाम थोंजलेबने टाउनदगी हलागा असे हिजांग सौगलिनी हिजांग खंगदे जोट जारोदुना हिजांग सौद्री ngасai काबोक-काबोक सौगलिबा ngahakतंग मिनिट 10 रोमतंग लेरमगदे फजना सौरा हावरदमनेबदो हुजी अमु तौबनिना खंगद्रेने हावदोरा हावरोदेरा अदुगसु हावद्रसु आइदि दुम हिजांगसे हावरे नु चासल्लेबा कइगिनो आदि नोमगे सोना तंबने अइना फना हावहनिंगे आदु जापोंतेबा सोना तंबमदो दुम ओइदोइनेबा मयाम ngасai बिसालदगिने असगी बैगसे लौरेबा अदुगा वारंटी कार्ड सु पिरे अखोइना नांग इदि कैंटीनदगी लौबनिनाने सुमाइना बिसालदसु अफबा बैगसे जोलमगनी दो खंग्रीबा खंगब्रा असी लौरे अदुगा वारंटी कार्ड पिरे चाही अमगी वारंटी कार्ड नि अदगी 1550 को लिसिंग अमा मखाइगा जांखै पिबसे लुपा 4 लहौरेबा 699 लहौरे अदुगा कइनो 50% 699 700 50% दी ओइद्रे आइगी पोर्डा सी लौरेबा पोर्डा अनि लौरेनी पोर्डा अनि लौरे दुगा की मोन कवर लौरे दुगा की अस्सी लौरे अतै दी कैसु यावदे अतैना आदा 10-20 की पोट तप अमनि खक लौरे असी तनिदा मया Oh, madam jamuina ijadi tapani kalore minjen sima lore lupa kun tani aba minjen je canteen da sudum minjen leibodo nahan canteen da minjen lei haude awda aina hoji jengna minjen yam saure puthok sin nungai ta na sema agi kena bosta hapaga thambada sina mata sane na singkalore ba tei kari yaure tei kesum yaudre asitani my dad second ba मैं चतु ये काय देनो माय डैड सेकेंड बो उमा गणेश ने मबुक सिदिया काय नेनु बा हेनमल ले हेनु बनंग ना बुक तो गणेश मच्चा सिचन करे अस नंग गणेश मच्चा है याद है गणेश अच्छा हुआ
गणपति बप्पा मोरिया मंगलमूर्ति मोरिया पापा का मोरिया पापा की मबुक मोरिया अꯉꯥꯡ ꯑꯅꯤꯁꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯃ ꯏꯆꯥ ꯑꯅꯤꯁꯦ ꯃꯄꯥꯅ ꯍꯥꯏꯕ ꯀꯩ ꯂꯣꯏꯁꯜꯂꯣꯏ ꯇꯨꯝꯃꯝꯕꯗꯒꯤ ꯀꯩ ꯍꯥꯏꯒꯦꯕꯨ ꯍꯧꯒꯠꯂꯣ ꯑꯣꯐꯤꯁꯇ ꯆꯠꯂꯨ ꯍꯥꯏ ꯑꯉꯥꯡ ꯑꯅꯤꯁꯤꯒ ꯀꯗꯥꯏꯗ ꯄꯨꯗꯣꯏꯅꯣ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯣꯐꯤꯁꯇ ꯆꯠꯂꯨ ꯍꯥꯏ ꯀꯥꯇꯅꯣ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯖꯨꯁ ꯊꯥꯡꯒꯠꯅ ꯊꯩꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯊꯝꯗ꯭ꯔꯕꯅꯦ ꯑꯌꯥ ꯍꯦꯟꯃꯜꯂꯤꯍꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯌꯥꯎꯗ꯭ꯔꯒ ꯄꯤꯕꯤꯈ꯭ꯔꯣ ꯍꯥꯏꯅꯦ ꯃꯌꯥꯝ ꯑꯩꯗꯤ ꯂꯩꯕꯥꯛꯇ ꯑꯣꯜꯂꯦ ꯑꯣꯂꯥꯡꯕꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛ ꯍꯥꯏ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯑꯅꯧꯕ ꯕ꯭ꯂꯣꯛꯇ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯒꯅꯦꯁ ꯅꯪꯒꯤ ꯒꯅꯦꯁꯁꯤ ꯃꯕꯨꯛꯇꯣ ꯂꯣꯠꯁꯟꯈ꯭ꯔꯣ ꯑꯩ ꯀꯥꯏꯅꯦ ꯑꯩꯅ ꯅꯣꯏꯕꯝꯁꯨ ꯅꯣꯏꯕ ꯅꯪꯅ ꯅꯣꯏꯕꯝꯁꯨ ꯅꯣꯏꯕ ꯑꯃꯈꯛꯇꯪꯗꯤ ꯐꯤꯒꯔ ꯆꯨꯝꯍꯟꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯕꯥꯏꯅꯤꯃ ꯗ꯭ꯔꯝ ꯃꯣꯜꯂꯗꯤ ꯃꯤꯅ ꯅꯣꯛꯅꯔꯅꯤꯅꯦ ꯗ꯭ꯔꯝꯒꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯍꯥꯏꯔꯅꯤꯅꯦ ꯍꯣꯏ ꯗ꯭ꯔꯝꯒꯤ ꯃꯇꯩ ꯃꯅꯥꯎ ꯊꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦꯅꯦ ꯅꯪꯇꯗꯤ ꯐꯤꯒꯔ ꯆꯨꯝꯃꯨ ꯀꯩꯅꯣ Kanang boy. ꯃꯊꯦꯡꯉꯦ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯣ ꯅꯨꯅꯨꯅ ꯉꯥꯛꯈꯣꯅꯦ ꯄꯄꯥꯅ ꯀꯩꯒꯤ ꯄꯨꯔꯨꯏꯅꯣ ꯑꯝꯇ ꯅꯪ ꯈꯣꯡꯎꯔꯣꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯕꯣ 50ꯒꯤ ꯃꯥꯟꯕ꯭ꯔꯣ ꯄꯤꯁ ꯀꯌꯥꯅꯣ 50ꯒꯤ ꯄꯄꯥ ꯉꯁꯤ ꯄꯥꯅꯤꯄꯨꯔꯤꯒ ꯂꯩꯕꯤꯔꯦ ꯄꯨꯔꯥ ꯉꯛꯏ ꯅꯝꯇ ꯍꯪꯂꯨꯁꯤ ꯑꯍꯥꯎꯕ ꯄꯨꯔꯛꯀꯅꯤꯅꯦ ꯃꯣꯃꯣ ꯑꯃ ꯄꯤꯖꯒꯅꯦꯅ ꯇꯧꯔꯝꯃꯤꯅꯤ ꯃꯣꯃꯣ ꯑꯥ ꯑꯝꯇ ꯍꯪꯂꯨ ꯈꯣꯡꯎꯞꯇꯨ ꯌꯦꯡꯒꯦ ꯅꯪꯒꯤꯔꯣ ꯑꯕꯤꯅꯥꯁꯀꯤꯔꯣ 스쿨 공원이요. ꯍꯣꯏꯕ ꯑꯕꯤꯅꯥꯁꯀꯤꯔꯣ ꯅꯪꯒꯤꯔꯣ 네. ꯀꯩꯅꯣ ꯈꯪꯗꯦ ꯅꯪ ꯈꯣꯡꯎꯞ ꯂꯩꯔꯛꯇ꯭ꯔꯣ ꯍꯥꯏꯁꯦ 이거는 순자이. 이게 애기니. ꯅꯪꯒꯤꯔꯣ 어. ꯈꯣꯡꯎꯞꯅ ꯑꯃꯅꯦ ꯇꯥꯡꯉꯤꯕ ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯅꯅꯥꯃꯨꯅꯤꯅ ꯑꯃꯨꯛ ꯍꯥꯏꯅ ꯆꯍꯤ ꯑꯃ ꯆꯠꯂꯦꯕ ꯅꯅꯥꯒꯤ ꯈꯣꯡꯎꯞꯇꯤꯅꯦ ꯊꯥ ꯑꯍꯨꯝ ꯅꯠꯇꯦ ꯍꯟꯗꯛ ꯆꯍꯤ ꯅꯅꯥꯒꯤ ꯈꯣꯡꯎꯞ ꯑꯍꯨꯝ ꯁꯨꯔ ꯃꯥꯜꯂꯦ ꯁꯤꯜꯂꯤꯁꯦ 엄마 그 스쿨이 미나 따라가래 이거. ꯉꯁꯤ ꯍꯥꯏꯔꯣ ꯀꯔꯝꯕ ꯗꯨꯀꯥꯟꯗ ꯃꯤ ꯍꯥꯏꯔ ꯐꯪꯅꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯄꯤ ꯑꯃꯁꯨ ꯐꯪꯅꯔꯦ ꯀ꯭ꯂꯥꯁ 7ꯒꯤ ꯑꯗꯨꯒ ꯑꯃꯨꯛ ꯀ꯭ꯂꯥꯁ 9ꯒꯤ ꯕꯨꯠꯇꯛ ꯑꯃꯨꯛ ꯐꯪꯅꯔꯦ ꯕꯇꯛ ꯍꯥꯏꯗꯨꯅ ꯀꯅꯥ ꯀꯠꯆꯩꯌꯦ ꯕꯇꯛ ꯀꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯎꯔꯗꯤ ꯅꯨꯡꯉꯥꯏ ꯕꯇꯛ ꯀꯥꯏꯗꯣ ꯁ꯭ꯀꯨꯜꯗ ꯀꯧꯅꯕ꯭ꯔꯥ ꯍꯧꯗꯦ ꯅꯪ ꯀꯩꯒꯤ ꯕꯇꯛ ꯍꯥꯏꯌꯣ ꯃꯥꯅꯤ ꯑꯃ ꯇꯨꯏꯁꯟ ꯇꯧꯔꯕ ꯃꯇꯝꯗ ꯀꯧꯔꯛꯄ ꯑꯩ ꯁꯤ ꯇꯥꯔꯦ ꯅꯪ ꯑꯩꯅ ꯄꯨꯔꯥ ꯉꯛꯏꯕ ꯍꯥꯏꯕꯨꯅꯦꯀꯣ ꯅꯄꯥꯅ ꯉꯁꯤ ꯄꯥꯅꯤꯄꯨꯔꯤ ꯂꯩꯕ ꯇꯥꯔꯛꯄ ꯀꯩꯅꯣꯗꯅ ꯑꯃꯨꯛ बुलडामिए बुलडा बुलडकनी बुलडक मोरो सारोइसे शानी सारा बनवे खन्ने हो चिकन फ्लेवर नी ने नुनु नंगबो होय जुमांग डेट 10 दा चावेनी होय जुमांग डेट 10 लोरा चादनी नना नंग खंगो जेंगे ना चपई ना पई मा सॉक्स का लेरे ने निंगदम दा लोय दोरे नो सॉक्स नहीं लेरे नंग जो हाइरो ꯗ ꯋꯦ ꯁꯣꯛꯁ ꯂꯩꯅꯣ ꯁꯣꯛꯁ ꯃꯠꯇ ꯂꯩꯗꯅ ꯅꯪ ꯈꯣꯡꯎꯞ ꯑꯍꯨꯝ ꯁꯨꯕꯅꯤꯗꯣ ꯑꯍꯨꯝ ꯁꯨꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯪ